Akashbani Imphal, Maibam Dwijamani na pau pazari. Ahanbada maruiba pau. Board of Secondary Education Manipur Bosem na loba kumsi sehigi High School Living Certificate Examination ngasidigi hauragani. Punam mahiroi lising kuntra taret sumna yangkai ni thoina parikha thagani. Security Force ki apunba kangbuna rise asigi tongan ba singnaba mafam singda thibu humbagi thabaga madi area domination leptana sathari. Amasung Bharat amasung Qatar leibak anina Haksel gi lamda tengbang pinanaba Haksel Mantri JP na da amadi Qatar gi Amirga wafam kaya khanakre. Board of Secondary Education Manipur Bosem na loba kumsi sehigi High School Living Certificate Examination ngasidigi hauragani. Punam mahiroi lising kuntra taret sumna yangkai ni thoina parikha thagani. Masigi manungda nupa mahiroi lising tarani pan samri humpu aduga nupi mahiroi na lising tarani pan samnga marbudrani thoini. Parikha asigi da makpunna center sama yangkai manga hangtoklai. Masigi manungda singi zila singda center humpuni thoi yauri. Maragasida mahiroi singna pungning phathana pakatpa yaudana parikha thaba yaranaba kanagumba amatana ban blockade yauna ayat apan bibidanaba board ki chairman Akham Joy Kumar na appeal tauri. Sri Joy Kumar hai parikha si mai pakna pangthongnaba nodal officer tara hapkhibaga loinana mahiroi lup amadi oja sing yauba inspection team sing sem saduna leire. Board ki examination committee ki member singi maraktagi special observer sing haptuna parikha center sing kupna yengsingani hairi. Parikha asida lanjen aduna leiriba mahiroi samanga kunthra manga yauri. Sarkar gi school sahum taruktagi mahiroi lising nipan samari humpu nipan parikha thagani duga Eder school humpu tagi mahiroi lising ama sani tara yauri. Singi sila singda su parikha asi mai pakna pangthokna ba tongan ba parikha center singda sem sare. Amoromda parikha asida saru yagada ba mahiroi kunthra mathoi makhoina tamliba school aduna form fill up torom da badagi parikha asi thaba yaroi da bagi phibam da leiri. Penatraba mama mapa singna school aduta ngarang numidang thomjenduna irang hokre. Adubu thodok asida bosem gi maikai dagi asoiba aranba laikhidi haina sengtoragli. Mahiroi singna ningthina amasung niyom sungna parikha thaba ngamnanaba zila khudingmaki parikha center singi akoibada athingba thamlai. Hiram asiga mari lenaba district magistrate singna cherol sing thokre. Bisnupur zila ki parikha center tara mangagi kilometer alina konba mafam singda akanba sexual thorang lokhale. Zila asigi district magistrate na thokpa cherol amanai parikha center sing asigi akoibada kanaguma singna sokpa panba yaba khuzu khulai puba yaroi maram sadana gari satok jasin tawbada su athingba thamle hairi. Parikha asigi da maikai kaya dagi yaipa pausel pinaragli. Mahiroi singna parikha ase ningthina amasung niyom sumna thanaba appeal tawraduna All Manipur Students Guardian Organization ki General Secretary Saugrakpam Sumati na hai. Exam asibu yamna niti niyom sumna thananaba All Manipur Student Guardian Organization gi maikai dagi wish pijari amadi mama mapa oiba singna su Masasana paikha thaba matamda niyom sumna thananabagidamakta special care lobigadabani amadi yamna ingna pangthokna bohonabada chawba thodang lobigadoriba flying squad team amadi board ki inspection team examination center singda lebiriba OC SO singna su exam asibu neat and clean pangthokna bohonabada akoi khudingmana achawba thodang lominasi aduga hauji lebaki oiriba luraba tanja asiga iroinana pangthokadoriba class 10 ki exam asida kanagumba amatana exam asibu interfere tobidanaba agi akhang bibidanaba amadi ban blockade tobidaba exam manungda maimul hanbidanaba masi akhoi khudingmangna achawba thodang lominarakanda adi mapung phana ingna pangthokpa exam ama ominasi. Mahiroi singna parikha thabada aranba pambai sejinadana ba appeal tawraduna Desam gi president Mayengbam Somorsit na hai. Asigum labba mahiroi magi punsi da ahanba common question amada mahiroi lising kayana saruk yaduna pangthok liba state asigi yamna maruiba exam asida mahiroi singna aranba pambai sejinadana pangthokpa exam ama uhinsi haidna su appeal tawjari lamdam asida afaba mahimasing tamagi kanglolama lehinanabagidamagta mahiroi lof asinasu aduga mkogi miyam adu laingak mayamna leptana honaduna lakli section khuding ongna mahiroi singna exam pangthokpa matamda aranba pambai haibasi sijinahandana koi exam pangthoknanabagi ekoi amatoina honabagi matam adu
ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯦꯛꯖꯥꯝꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕ ꯇꯣꯛꯂꯁꯤ ꯃꯇꯤꯡ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯃꯩꯔꯨꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ Security Force ki apunba kangbuna rise asigi tongan tonganba singnaba mafamsingda thibu humbagi thabag amadi area domination leptana sathari Police ki paun hai Imphal West Jilla gi manungsanba Pasoi Police Station konba Yurembam awang lekai digi KCP PWG ga mari lenaba miyoi ama phabangamle miyoi adudagi nongmai maru manga yawba magazine ga loina 7.65 mm gi pistol ama 7.65 mm gi nongmai maru tara yawba angoba masu gi box ama pistol holster ama loina Aadhaar card ama phangbagamkhi Bisnupur Jilla ki manungsanba Moirang Police Station konba Oksongbungi tidim lambi leba Mahindra showroom manaktagi pre-park progi miyoi amasu phabangamle hariba miyoi asi miyamdagi sel khaibada senabani hairi Atoba thodok amadana Imphal West Jilla ki Uripok Khomantem leikaidagi pre-park progi miyoi amasu phagatpangamle hairi Imphal East Jilla ki Porompat Police Station konba hata golapati leba Public Hospital manaktagi RPF PLA gi miyoi ama phabangamle miyoi asisu miyamdagi sel khaibada senabani haina police ki pawasina hairi mangondagi saka ani panba gari ama mobile phone ani phangmangamle tabiriba pawasi Akashbani Imphal dagini Haksel amasung Yaipayumbal Mantri JP Nadana Qatar gi Amir Sheikh Tamim bin Hamad ka Nai Delhi dangrang unatuna leibak ani gi marakta Haksel gi oiba tengbang pinanabagi wafam kaya khanakre Pradhan Mantri Narendra Modi gi lusing makhada leibak asida Haksel gi khudong saba kaya miyam da laina phangali badugi matang da su Sri Nadana Qatar gi Amir da marik sumna paudam khi ngasi phongba pause singi maroi ba pause gi da mahauzik Kshetrimayum Premchand leire Premchand Thagachire Dwijamani Sanalai Baki Han headline asi school na thoshada badagi mahiroi kunthra mathoi SSLC exam thaba phangoi dori haiba headline asini headline asigi makhada angang singi career hard pani tekchak punamak school authority na pugodabani haiba desamgi wafam sub headline piduna phongli Tidim lambi kesham patagi skon faubagi footpathing mapu pandre footpath mathakta dukan famjille lambi dana lane ama parking onthokre haiba headline asi huyen lan pauda phongbu thengnare Maram Zadana Maitoina Mutpa load shedding Lehenbana exam mayok nariba Mahirui Singna Chawnu Kudong Chadaba mayok nari haiba headline asi Ichel Express ki anishuba headline ni Mapan Fabagi Manungda KCP KK Nganbagi Chairman Yauri haiba headline asina People's Chronicle gi ahanba headline ni Sangai Express Manipuri edition da Mizoram Chuchampurda drug sing phagat khre haiba headline asi phongbo thenare Pawasi Sangai Express English edition da su ahanba headline piduna phongli Pona Famdana UKNA gi Finance Secretary amasung KCP Group amagi Chairman yauna lalhobo kaya fagat khre haina fonglakli People's Alliance Peace and Progress Manipurna state asida tangdu leitaba hanjin hanaba governor da takshan khre haiba headline asi Imphal Free Press da phongbo tengnare lengakna mathau tawdabadagi kul ngakpa sing tholakhibani lengaki mathakta lan hauna ba tholakhibanatte haiba headline asina naharol gi thodang pauksigi ani shuba headline ni Ani yadaba mawongda LPG cylinder yonba singi mathakta akan mathabak laukhatnaba Senapati SP na order thokre haiba headline asi Hills Hornbill Express ki ahanba headline ni Manipur ki tribal body amana miyam gi achoba khongchat ama chatkani toramba adu yaithokre haina Ganfiu Melda headline piduna phongli Pawasi Tamilong Times asu tongan to headline piduna phongbo thengnare Dwijamani Thagasari Premchand Aroibada maroiba pawmu Board of Secondary Education Manipur Bosem na loba kumsi sehigi high school living certificate examination ngasidigi hauragani punam mahiroi lising kuntra taret sumna yangkhai ni thoina parikha thagani Security Force ki apunba kangbuna rise asigi tongan ba singnaba mafam singta thibu humbagi thabaga madi area domination leptana sathari amasung Bharat amasung Qatar leibak anina Haksel gi lamda tengbang pinanaba Haksel Mantri JP Nada amadi Qatar gi Amir ga wafam kaya khanakhre Paulo Isare.